यूथ ऑफ मणिपुर की नहा लिसिंग कयागे मिफमना वारेप मंगा लौख्रे नुमित हुमनी की मनुंग थबक तो ओंथोरक्तरबदे नहासिंग सथरक थबकसिंग मसा मसाना याजगदबने मसिन मेनसिलिबा खुमलिबा एमएलए मिनिस्टर सिंह की थौदांग लैबाक मियामदा लाउथोकदबने मणिपुर की अपुनबा ngamkhaygi sarukta gi machet ama faklaga tonganbe administration logani haibagi demand me ahumdagi yalo purup mitai singda onsinduna akanba lan satharakiba ngarang tha mari suraba phawbada lan asigi waroshin purakpa ngamdababu akanba mawongda yaningdaba phongdokpaga loinana ngarang youth of manipur na sinduna khongman zone 4 ge atom lerakta leiba social welfare club ki ground da district ayadagi lakiba naha lising kayana saruk yaduna apunba mifam pangthoktuna kupna khanaraba matungda tongan tongan ba warep manga yenadana lawbaga loinana wasak lawmina khre ngarangi mifamna lawkiba warep sing ase numit humni phawbugi manungda karigumba thabak to onthorokta tarabade naha sing satharak pa thabak thoram thogai pumnamakta masa masana yajagadabani haina su laukthokre naha lising kaya na punna saruk yakhiba ngarangi mifamadu ayuk pung mapan tarak padagi hawraklaga numit jungba matung phawba chathakhe mifam asida saruk yaba lakiba naha singna ibudau pakhang ba yekpa pafal gi mamangda punna lepminaduna achet pa wasak lawmina khe loinana saruk yarakhiba naha singna magi apamba wafam sing phongdokna khe makhoina phongdokhiba wafam sing gi manungda manipur gi civil society organization sing punsinna hanbage apamba phongdokhiba ga loinana mahairoi lup kaya na tuminna laisin busu yaningda phongdokpasu yaukhe mifam asida youth of manipur na sathagadaba thabak thoram singsu miyamda laukthokibada natana aikhoi ingta papame violence pamde article 19 clause 1 ge fundamental right to freedom of speech and expression freedom of assembly and peace ngang bale piro thabak na utpiro hauro pari imomsa thille punsin bahaina iba placard kaya supai khe ngarangi mifamna kupna khanaraba matungda lawkhiba warep manga adugi manungda iramda masida laiminariba tongan ba yellow mi phurup singi damakta laibaki thoram thogai kayada achoba thodang lawgani khaliba CSO pumnamaki apunbagi oiba sapchaba tawpham thokpa thabak miyamda khangallo manipur gi integrity da singnarakliba se political gi oina thengnanaba assembly gi mifam athubada kaugadaba ne masin mensiliba khumliba MLA minister singna lawgadaba thodang laibak miyamda athubada laukthokadaba ne political party tokpiro iraisa ama oibagi lawpham thokpa thodang lawbiro haibagi chapchaba phirep adu MLA minister singdagi lawba kanglup gi rangda laikhidraba amade asok apan nangkhraba singda manipur laigangna athuba matamda yengsinduna compensation piba yengsin bidraba amade compensation pidrabade assembly constituency singge MLA singda tainaba yauna cookie terrorist sing Assam Rifles na mateng pangle haibase phongna khangnarabanina athuba matamda state asidagi Assam Rifles sing lauthoktu neutral oiba force thamba haibana chingba yaure warep sing asi numit humni gi manungda thabak to onthoroktrabade naha aikoina lawrakpa thabak thoram thogai pumnamakta masa masana yajagadabani haire youth of manipur na ingtapa purakna bagidamak satharakadawriba thabak singda tongan ba phurup singi naha singsu thoraktuna saruk yabiyu haikhe mifam asi loisilakpada kanglaipak imana yaifare manipur pokpi imana yaifare amasung ibudau pakhang bada yaifare haiba kholau ahum ase naha lising kaya duna punna laumina khe